Akashvani Imphal Ksh.Chitrabhanu na pau pazari ahanbada maruoiba pau BJP na Rajapal la Ganeshan unaduna Rajya Asida Sarkar semna dabi tawkhre Sri N Biren bungarang BJP Legislature Party ki luchingba khankre Sangsad ki sava anima ki mifam yaksang suti loiraba matungda ngasidagi amuk hana famlagani amasung Goa amasung Uttarakhand ngasi mifam pangtokna BJP Legislature Party ki luchingba sing khallagani Leba sida hojik oiriba COVID-19 ki fivam yenglaga tabiriba singna laiset astig ngakthoknaba makhagi niyam singhakna chatpinaba haizari vaccine kapa yaraba mipum khudimak sungsoi soidina vaccine kapthokpiyu face mask upiyu social distancing sungsoi soidina ngakpiyu amadi khutsa semna hamdukpiyu mai mitchengna tathokpiyu hojik mapung eba pau Sri Nongthombam Biren Singh anirak subu oina Manipur ki Mukhyamantri oiragani Imphal ngarang kendra gi seltum mantri amasung Manipur gi observer oina hablaba Srimati Nirmala Sitharaman co-observer Ain Mantri Kiren Rijiju Labor amasung Employment Mantri Bhupendra Yadav BJP Manipur gi incharge Sambit Pitra yauna pangthokiba Dor gi Legislature Party gi miphamna Sri Birenbu Legislature Party gi luchingbu oina khankhibani Imphal ki kaisambata leiba BJP Manipur office ta pangthok pathoram amada Srimati Nirmala Sitharaman Nongthombam Birenbu anirak suba term gi Mukhyamantri oiragani haina laukthokibani Tungda Kendra gi Mantri asina luchingduna Rajbhavan da chatuna Rajapal la Ganeshan ga unaduna Sarkar semnaba dabi tawkhi Mihur kambu aduda Rajapal na JDU Kuki People's Alliance Independent MLA yauna BJP na luchingba Sarkar asida sagatli haina dabi tawkhi Rajapal na Mihur kambu aduda Sarkar semna bigi matam lepnaba khanghanki pungkhra gi khongchata Imphal la laklamba Kendra gi Mantri Singh ngarang Imphal thadokre Ningsing bayai handak pangthokiba Rajya Vidhan Sabha mikhalda BJP na seat kuntrani thoi fangduna chauna mai paklabasu dol gi legislature gi luchingba kanana oigedagi haibadu khangbangam lakhibani Sri Eren Biren bu BJP Legislature Party gi luchingba khalakpada luchingba kayana nungaiba phongdonarakli Manipur ngarang numidang fawada punna COVID vaccine dose lakh 13,000 Chani Taratret Kapre, Masik Manung da Hanba dose da Laktara Manga Lising Contratret Chatruk, Anishuba dose da Laktara Matolising Humudra Manga Cham Humbudra Taret Kapre, Hauzik Fawada precaution dose Lising Humpu Mari Chamri Nifu Kapre, Chehitara Manga de Ginatara Nipan Faw Wigmung Labor Angang, Lising Marfuga Nipan Chatre Contrat Marina Hanba dose Amasung, Lising Contratret Chatre Rankaina Anishuba dose Kiko Vaccine Kapre, Chehitara Nitoy de Ginatara Mari Faw Wigmung Labor Angang, Chamapan Humputarukta Hausi Fawada Corbavex vaccine kapkre Rajya sida COVID-19 gi active case sunatagi marfumunga khaktangaire masing manung da home isolation gi case kunmatho yauri apunba positive case lak ama listing kuntratre sumna nipumato gi manung da lak ama listing kuntramari chanipan kuntratruk naba fakre naba fabagi changcha da marfudar nipan dasmik ahum mapan yaure hauji Fawada license astegi sikiba apunba masing listing ani chamakun sure Yaksang kumhibu aso engam thokna pangthokna bagi matangda community outreach program gi makhada additional SP Imphal West amasung Nupi police officer singna Wangoi Maijra amasung Langthabal gi mapong kyada club ki miwe singalone na khanene na bagi mipam pangthokre mipam aduda gari niyam lana thawbana tholakpa yaba khudong tiba sing Nupi amasung angang sing aso engam thondana ba covid lechet manungda mi amamagi marakta khusokna ba degi tholakpa yaba phataba singi matangda wangangkhe Tabiriba Pawasi Akashvani Imphal dagini Sangsaki Sava anima ki mipam ngasidagi amuk hana famlagani Yaksang kumagi suti leiraba matungda Sava gi mipam ngasidagi makatana chathagadabani budget mipam gi anishubat tangka tha asigi taratere fawa famnamlaba matungda Yaksang gi suti thakibani budget mipam gi anishubat saruk tha asigi taramari dagi hokibani mipam mathang thagi Nepal pawa chathagani Gawada BJP na ngasi Rajapal unadina Sarkar semnaba dabi tawragani wafamasi Dolgi State President Sadanan said Tanadev na phongdokhibani panazida pangthokpa pawgi mifam amada Sri Sanananda na hai Dolgi National President JP Nadana poktak pirakpagi matungna Dolgi Legislature Party gi mifam ngasi phamduna Rajapal
PS Sridharan Pillai unarba matungda sarkar semnaba dabi tawgani mangna hai dolgi legislature party gi mifam nungtil pung marida phamgani Sri Tanavena hai Kendra Dolgi Observer Narendra Singh Tomar amasung ko Observer L Murugan Gawagi Mikal gi Incharge Devendra Fadnavis mifam adu saruk yagani mifam adu da wasak lobagi matam Rajapal unarba matungda laukthokani seat nifuleba Goa Vidhan Sabha Mikal da BJP ne seat kunda mai pakhe Independent Mirep ahum amasung Maharashtra Wadi Gomtek Party gi MLA anina BJP da sagatpagi wafam phongdokhrabani Uttarakhand mathangi sarkar semna bebig dama Griha Mantri Amit Sahana Raja adugi Acting Chief Minister Puskar Singh Dhami amasung BJP President JP Nadda galonana mahaki yumda mifam pangthoktuna khanakre dogi luchingba kaya su mifam aduda saruk yaki Uttarakhand Legislative Party gi mifam ngasi Dehradun da pangthokani handa pangthokiba seat humbudra labor Raja Vidhan Sabha Mikhalda BJP ne seat nifutere da mai pakhibani Khanongpok thangba Pangop Sagar amasung Andaman gi sigi kha thangba sarukta low pressure leba maramna Andaman amasung Nicobar itata lagliba pungkumari asida nusit yauna akanwa nong churagani hari nongle lusit asani awang nong poklamdamdagi Bangladesh rom amasung Myanmar gi awang thangba samudra khongban romda hayeng fawbagi manungda yawroklaba yai hari nongle lusit asina Port Blair gi mafung kayada ngarang ayuktagi mayai orapna nong chuba hore lagliba numinini asida akanwa nusit yauna nong churaba yai hari pungda kilometer Humbudra mangagi mathakta nusit sitlaba yai haina panariba dugi yenglaga ngami singna samudra nga phaba chatana ba poktak pikre Sexual tharak oina school sing thingzingkre tourism gi thabak thoram sing hayeng phabo thingzele Andaman amasung Nicobar itata leiriba NDRF ki team singna anema mafam sing da mi kaya yamna leibege habadu thizeli kudong thiba thokpu tawdok sing da mi kanba amasung tengbang pinabagi da mafam kaya da NDRF ki team thamle Pradhan Mantri Narendra Modi amasung Australia gi Pradhan Mantri Scott Morrison ga ngasi Varat Australia gi anisuba virtual summit ta saruk yagani Kendra gi mapantharam mantraluna thokpa cherol aman hai English ngani kungi June mari da pangthokba atiasi orba ahan ba mifong gi tungda handaki asina anirak shubani mifam manungda luchingba anina comprehensive strategic partnership gi makhada paikhaliba thabakaya yamna khumang saksulabi haibadu yengshingani handa pangthokodrbe mifam asida leba anina tongan tongan ba lamsingda tengbang pinaba amasung anoba thorangsing paikhatpa yauri ngasi phongba pause singi maru iba paugi dama hoji Wahengbam Rajesh leire Rajesh Ksh.Chitrabhanu Yauksak kumaina maram oiduna Imphal pongba pause sing amata phongnadre adumoinamak chingi jila singda phongnariba pausingda phongliba maruiba pausingdi Shri Nongtomam Biren Singbu anirak suba BJP gi State Legislature Party gi luchingbo oina khankiba Rajapal unaduna anoba sarkar semnaba dabi tawkibagi pau Hills Hornbill Express Ganphiu Mail Tamenglong Times Maswana Thar amasung Nisil Twiltugi ahanba headline tawri Manipuri Express ta nong tadabana maram oiduna Churachampur Sahar manungda cheliba Lanbha Stream pungkang kangle habisna ahanba headline tawri Governor Laganesana BJP gi sarkar semnaba dorgi luchingba N Birenda kangan kre aiba pau Ganphiu Mail gi anisuba headline tawri Tamenglong amasung Jiribam jilagi boundary insu yengsinbinaba Toksem Area Students Organization na phongtorkiba wapam Tamenglong Times ta anisuba headline tawri Naga Santi gi wari atuba matamda mangphaunaragani haiba Nagaland gi Rajapal gi wapam ICDS cell Senapati amasung NYKS na sinduna pangthokiba Intertribe Women Volleyball Tournament ki pau Hills Hornbill Express ta phongli Thani ahungi matam haukrabaju hojik phawbada Tamenglong District Hospital da Dr. Taret amasung nurse ani thabak join taw dana leiri haiba Ganphiu Mail da phongli Pawasiga loinana Asian Development Bank ki funding makhada suriba kangsup Tamenglong lambigi 0 point gi hauna kilometer 2.7 sangma marakta meter kunmari yogdana meter tare kaktamak paklambagi thongbu yaringdaba phongdorpaki paw Tamenglong gi gadai chingthakta leiriba water reservoir gi phibam nongmagi soksilabagi paw Ganphiu Mail da phongli tungda lakodriba covid web singna bharata chawna chaitheng piredaba yai haiba expert sing gi wafam Hills Hornbill Express da phongli Chitrabhanu Thagachari Rajesh aroibada maroiba paw amuk hanna BJP na Rajapal Laganeshing unaduna Raja State Sarkar semnaba dabi tawkre Sri N Biren bungarang BJP Legislature Party gi luchingba khankre Sangsa ki sawa animaki mifam yausung gi sutiloraba matungda ngasidagi amuk hana famlagani amashung Goa amasung Uttarakhand ngase mifam pangtoktuna BJP Legislature Party gi luchingba sing khalagani pawluzare